इरमदम कन्ननबने थोलागा मखोइना कातुकान तौदना प्रजाना असुक वाबसे करिमता उबिदना मखोइगे अनिंग अपाम अपाम तौदना ngahak lerege amuk kem tawi ngahak lerege amuk kem tawi moi masen sindok sinjin tawna prajagi awabasi hang haida haijalurga sahi kuina changini si lan loibasi de moina matam jan khambiramaga bu suk kuina lan chathagadra ngasi akhoi dharna phamije akhoi manipur gi asuk luraba sahi ani kupi terosina lan taraktana wabna kham thengaba matam asida akhoi political party singna kano iniminite suspension thambasi yaningda matang da phammani aduda natana makhoina prajagi awabasi amata budana makhoi masen phamnadana tawduna leibasi yam yaningde aduna athuba matamda government na hanjalangnaba adugi da mata phamjabani aduga MLA khuding maksu MLA 60 MLA khuding maksu 60 de hayade tara amadi कोकी की होइरे मजम हौजिकती अखोइगी मणिपुर की तंगदु लेताब लाक्ति भावा मपान अमदा थोपीगनो मपान अमदा चटप यारे सिगी वार्निंग अमसे तौजबनी अदुगे अखोइना इरमदम कन्ननबने थोलागा मखोइना कातुकान तौदना प्रजाना असुक वाबसे करिमता उबिदना मखोइगी अनिंग अपाम तौदना ngahak lerege amuk kem tawi ngahak lerege amuk kem tawi moi masen sindok sinjin tawna prajagi awabasi hang haida haijalurga sahi kuina changini si lan loibasi de moina matam jan khambiramaga bu kuina lan chathagadra kasu leitaba lan akhoi hawrubasina te moina kapani animak lan sonabasina te nakana maktagi lan khoi dinga thokpa ngaktani si moina matam jana khambiramaga bu sumaina parja singde wadam laigadra asu warba parja singji mathakta amsu enmide suspension am thambiba haibase yamna mong ge ukta thabang aduna ki MLA tara athubada suspend tawbiyo wahau dhokte makhoi de tholai ba ngaktani haiba adu asida de action am talabida na khoi gi parja na karimo wahai ma haiba kainoma tawbada di action heta lawiwa asumba ona tainaba ngakta manipur da ain laitaba tampakta di singdana tawningba tawa laifamni hariba sanabam sanabungda nomai paidana sakano to sanaba tholakpasi wawa karigumamta yenjande aduga sidana karigumamta wa amta ngangba yade ta pubaga saibaga hakkane ek mayam am panjale adu domda phamjabane adu khoi ngasi yakhoina phamjari base wangkai pijala pa women welfare organization adagi ba ban women welfare organization adagi khoi relief camp laise kanu apun ban pigi relief camp asige kanu singsiga phamjabane imesingsiga phamjabane adune moi masen kan phamunabagi amma khangde biren khangde birang khangde khoi kanu PR pamde kamatham sarkar hanbiro sarkar athubada hanbiyo prajagi awabase konamna konabiyo prajagi awama je moi yu dabdong taweba kanu tawi hairo ga kuina changan haye